Ngasigi tonga pausi singdagi lokotpa pausingi update pijari ahanbada maruiba pau KNF gi luchingba Tiger Phanaba Changluba security force ki kangbu khunja singna thingduna changalakidre su tongnabada yauriba thangboi allies Tiger logi makhada kokotpa amadi phaba yadabara haina athauba khuraijamna hanglakni militant singna FAJINKHIBA MICHAM sing KANNABA security force singna PAKSANNA operation chathaba hokre Naga Nupa taruk thaduk tabigi mayokta Kangla Tombida Khongjang Changsinkre India lengakna thausadabana lamdam asi ngasi phauba ing tapa hanjinba ngamdabani haina wijun maina phongdorokle Rims ki security na Quranba geng khutpu ama phagatgre Mapan thongdana lan khamba saraga kangluki lan thoknaba inchilliba lengaki mathakta miyamna thengnabana achumba lan oiragani haina ripko gi maikidigi phongdorokle Thado church ki leader ahum hatkibagi matangda Manipur lengaki thangoidaba matma moongda TSA na pendre Manipur da hojik LPG petrol amadi diesel gi awatpa leite haina IOCL gi maikidigi phongdorakle Ebola virus World Health Organization na Golden Health Emergency lauthokre China da yuwa habada building tarahumdoi nikhaikare Mapan suba athoba singi numit pangthokre Sahi Nauribi Nupi Macha ama Phamla Luba Masagi Sahi Kunchama Thoi Suraba Nupa ama Sahi Tarahumdoi gi miyat pikre Naga amasung Thadau community singi marakta understanding lainaba Thadau NP Manipur na appeal torokli LPG cylinder amagi mamal khangwang wangkhalakpadagi black ta lupa lising aniga chatreta lainare All Manipur Excise Employees Welfare Association gi seize work strike hokre Proxy Lanmibu Inchiliba Lengaki Mathakta Miyamna Thengnabana Achumba Lan Oiragani KNF Chenahalakpada Yaningdaba Phongdorakli Narol the Ching Leba Kotpaga Toren Torban Semjinbaga Mari Lainahanba Yaroi Haina Phongdorakli Jennifer Khaidengi Matam Kaktaba Chara Henbagi Khongjang Handokre Adomna hojik yengberiba channel asi Kanglai Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hojik pausing amuk sandongna pijari Kuki militant gi luchingba thangboi allies Tiger Phanaba ngarang numidang athengbada NIA amadi atai security forcing changsilubada Kuki khunja singna thingduna changhankhidabagi video ni haiba ama viral oirakli handak ambush chathaduna thadau community gi church ki luchingba ahum hatkiba thodoki matangda hojik thigatpagi thabak chathariba asiga mari lainana thangboi allies Tiger Phanaba operation adu chathabani haina social media amadi online platform singda viral oirakhibani circulate tawrakpa report adugi matung inna thodok aduga Mari Lainana security force na operation chathariba asi akaknaba local group kharana athingba pirakpani ambush chathakiba adugi matangda asengba wafam thoraktabana operation adu athingba pikibani haina su palli adumakpu NIA amadi atai security agency singe maige digi palliba misak adu ambush aduda tasengna chenei haibagi matangda official oina confirmation pirakpadi laitari amaromdana viral oirakiba wafam adugi matangda kokomi gi hanagi kanbena khuraijam athobana X ta thadurakpa warolda hai Tiger hairaga Khangnaba Thangboi Hariba Mioi asi KNFP gi lucingbani handak ambush chathakiba pastor yauna liangmai gi mioi 19 FAJINKHIBA amadi hawjiksu taruk thaduraktana leiriba asigi matangda thigatliba asiga mari leinana hariba misak asi NIA na wanted lauthokhrabani haiba wafam leiri hena nungairiba amana NIA gi kangbuna mahak haibadi Tiger Phaba ngamdanaba mahakna thadokpa local mioi singna NIA gi team adubu thingduna changhankidabagi video ngarang nungtil social media da viral oirakhibani hawjik lakliba wafamdi Manipur gi deputy chief minister oiriba misak amagi mapuroibasu oiriba Thangboi Kipgen allies Tiger hariba mioi asi KNFP gi chairman oiribani hariba look asigi government ka suspension of operation su agreement sign tawnabada yauriba group amani agreement asigi matung inna cadre sing designated camp ta lainaba Loinana law and order da corporate pigadabani haiba wafamsu mamangda phongdokhibani
खुलाई पाइबा मिलिटेंट सिंगना फाजिनखिबा मियोसिंग असोय अंगाम अमता यावहंदना कन्नबगिदमक सिक्योरिटी फोर्सना कांगपोकपी डिस्ट्रिक्ट की मफमदा पाकसना थीबा हुंबगी थबक चथखरे पुलिस की माइकेदगी थादोरकिबा स्टेटमेंट अमदा फुरुप मसेलगी मरक्ता लैरिबा टेंशन हंथानबगिदमक खुलाई पाइबा सिंगना फाजिनखिबा मियोसिंग रेस्क्यू तौनबगिदमक पाकसना ऑपरेशन चथबा हौखिबनी मांगख्रबा मिसमसिंग थिदोकनबा अमदी क्राइम असिदा चेनरिबा मिलिटेंट सिंग फागतनबा सिंगी डिस्ट्रिक्ट असिगी तोंगान तोंगानबा मफमसिंगदा ऑपरेशन पाकसना चथरी मफम कया कोसिंदुना थमलबा तुंगदा थीबा हुंबगी थबक सिंगसु चथरी स्टेटमेंट असिना मकाताना हाइबदा फाजिनखिबा मियोसिंग थादोरकपा अमदी कम्युनिटी टेंशन की मतांगदा पल्लदुना खुलाई पाइबसिंगना फाजिनखिबा कुकी अमदी नगा फुरुकी अपुनबा मियोय कुंथ्रा निपाल की मनुंगदा कुंथ्रा माथोइदी मे 13 अमसुंग 15 दा थादोरखरे मिलिटेंट सिंग अदुना मिचम सिंग अदुबु अरोनबा एरिया सिंगदा पुखी मे 19 दा कांगपोकपीदा मिलिटेंट सिंगना चर्च लीडर अहुम नोंमैना कापतुना हाटखी अमदी अतोपा मियोय मरी अमना अशोक अपन नंगनखी लोइनना नोने डिस्ट्रिक्ट तसु मिलिटेंट सिंगना मिचम अमा नोंमैना कापखी अमसुंग महाकी लोइना बीबुना यामना तमथीना फुबिरंबगी थौदोक थोकी खुलाई पाइबा सिंगना फाजिन पीखरब मिचम सिंग कन्नबा सिक्योरिटी फोर्स सिंगना कांगपोकपी डिस्ट्रिक्ट खारम वाइफे अमसुंग लैलोन वाइफे खुलगी मफम सिनब थुंगना ऑपरेशन चथरी हौजिक फावबदा सिक्योरिटी फोर्स सिंगदा सिन्नरखरब मियोय सिंगी मनुंगदा कोनसा कुल विलेज तगी नगा नुपी 12 अमसुंग सेनापति डिस्ट्रिक्ट तगिना कुकी नुपा मरी अमसुंग नुपी 10 यावरी इंडिया लेंगांगना थौसादबना इरमदम असी ngasi फावबा इंग तपा हंजनबा ngamdribani फिबम मसिदा कयाम कोइना थमकीगदगे हाइना नमदिलोंग कंगला तोंबीदगी सुमित्रा विजुन माइना फोंदोरगली वाफम मसी कुकी टेरोरिस्ट सिंगना हौकिबा मे 13 दा नगा मिचम 19 फाजिनखिबगी मनुंगदा नगा नुपी 12 थादोरगलगा नगा नुपा तरुपुना ngasi फावबा थादोरक्तना थंबबु मणिपुर लेंगाकता रेस्क्यू तौनबा नगा लुप कयाना तक्सिलबसु लेंगाकना थौसा वासादना लेरकपदगी नगा मियामना खोंजंग कया चंगसिलकपगी मका चतरकपा ओइना कंगला तोंबीदा चथकिबा वाकत मिफमगी खोंजंगदा सरुक यारदुना फोंदोकिबनी वाकत खोंजंग अदुदा सरुक यारदुना सुमित्रा विंजुन माइना फोंदोकपदा फाजिनखिबा नगागी मिचम सिंग थादोरकनबा चथकिबा वाकत खोंजंग असि ngasiga थाना नुमित 6 सुजिनख्रे हिरम असिदा मिचम सिंगी सेफ्टी की दमक स्टेट अमसुंग सेंटर लेंगाकता तक्सिनखिबा वाफम सिंग ngasi फावबा पाउखुम अमता पीदना लैरी थवोंग असिमक लेंगाकना थौसादे हाइबसी मयेक सेंगना ताकलिबा अमनी थोकलिबा थौदोक असिगी दायित्व खुदिंगमक लेंगाकना पुगदबनी हाइरदुना थौदोक थोकपा नुमित अदुमक्तदा अथुबा मतमदा थबक पाइखलमलबदी ngasi चथरिबा मयाम अमदी फमलिबा वाकत मिफम सिंग असि थोकलमलोय हाइनसु फोंदोकी रेजिडेंट इंस्टीट्यूट ऑफ मेडिकल साइंस रिम्स की कैंपस मनुंगदा हुरान चिंथी की थबक तौबनी हाइबा लिलोंगदगी गैंग खुदपु अमा ngarang रिम्स की सिक्योरिटी सिंगना फागतपा ngamkhre हाइना रिम्स की मीडिया सेलना थादोरकपा चेरोल अमना हाइरकली चेरोल असिगी मतुंग इन्ना हौकिबा मे 13 की नुमिदांग वायरमदा रिम्स कैंपस की जिम खाना पार्किंग एरिया दा खामदुना थंबा गाड़ी हुरानबा होनरमदगी रिम्स की सिक्योरिटी पर्सनल सिंगना खुदकता फाबा ngamौखिबनी हाइरी लिलोंगदगी हुरानबा गैंग खुदपु असि रिम्स कैंपस चथबा हुरान चिंथी की थबक थौरम सिंगदा चेनरंबा याई हाइरी फारबा मियोसिंग अदुदी एमडी साइटिमित सही कुनिथोय एमडी सुर मुसरफ सही कुनमंगानी मखोय अनिमक थौबाल डिस्ट्रिक्ट तगिनी हाइरी अदुगा थौदो असिदा चेनबनी हाइबा बासिर कौबा मियोय अमदी नांथोक्तुना चेनख्रे हाइरी थौदो असिगी मतांगदा पल्लदुना चेरोल सिना मखाताना हाइ नुमित अदुगी नुमिदांग पुंग 8 रोम ताबदा सिक्योरिटी पर्सनल सिंगना CCTV footage yenglubada chingnanigai oiba mongda Maruti Alto car registration number WB 64F 2113 da lakpa mioi kharana gym khana parking da khamba Honda Activa ama huranki khudakta rims ki security personnel singna huranba sing adugi khongun liduna rims campus ki psychiatric ward mapada mioi ani phaba ngamkhibani loinana CBI gate क्वार्टर टाइप 5 मपादगी हुरान खिबा गाड़ी अदुसु फंगबा ngamखि फारबसिंग अदु लंबेन पुलिस दा सिनकरे मपान थोंगदना लान खांबा चारगा मियामदा कांगलुप की लान थोकनबा इंसिलिबा लेंगा की मथक्ता मियामना थेंगनबना अचुंबा लान ओइगनी हाइना रीजनल इंडिजिनस फोरम फॉर पीसफुल कोएक्जिस्टेंस रिपको मणिपुरना फोंदोरगली लुपसिना थादोरक पचिरोल अमदा मणिपुरदा थोकलेबा कांगलुप की लाल असि मखा ताना थोकतनबा कांगलुप खुदिंगी धर्मगी लुचिंगबा CSO सिंग लनाई अमदी लेंगा की थौ पुरिबा सिंगना अचेतपा खोंखोंगा लोइनना थबक तोंगिनदुना शांति की लंबी अमा सेमिनबा चंगली
ꯂꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯍꯜꯂꯤꯕꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯕꯁꯤꯡꯗꯅꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯅꯕ ꯑꯀꯛꯅꯕ ꯀꯥꯡꯂꯨꯞ ꯈꯔꯒꯤ ꯑꯈꯟꯅꯕ ꯇꯦꯡꯒꯣꯜ ꯈꯔꯕꯨ ꯍꯧꯕꯗꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯍꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯍꯟꯅꯕ ꯀꯟꯅ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯔꯤ 1970ꯗ ꯃꯥꯔꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯍꯟꯈꯤ 1970 ꯅꯥꯒꯥꯁꯤꯡꯒ ꯂꯥꯟ ꯇꯧꯈꯤ ꯑꯗꯨꯒ ꯆꯍꯤ 5-6 ꯔꯣꯝ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡꯕꯨ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯥꯟ ꯂꯦꯞꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ 1978ꯗ ꯑꯃꯨꯛ ꯄꯥꯏꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯈꯤ ꯀꯨꯝꯖꯥ 2019ꯗꯗꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯕꯨ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯪꯖꯐꯝ ꯄꯤꯈꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯍꯟꯗ꯭ꯔꯤ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯗꯛꯇ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯂꯥꯟ ꯑꯃꯨꯛ ꯇꯥꯍꯟꯕ ꯍꯧꯈꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯑꯅꯤꯃꯛ ꯑꯋꯥꯕ ꯍꯧꯖꯤꯛ ꯇꯥꯔꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎ ꯃꯆꯥ ꯁꯟ ꯑꯣꯐ ꯗꯤ ꯁꯣꯏꯜ ꯑꯣꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒ ꯍꯥꯟꯅ ꯁꯨꯅꯍꯟꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯂꯥꯜꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯑꯃꯗꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯗ ꯃꯤꯆꯪ ꯆꯪꯕꯒꯨꯝꯁꯨ ꯎꯍꯜꯂꯤ ꯃꯁꯤꯃꯛꯅ ꯃꯈꯣꯏꯗ ꯑꯀꯤꯕ ꯑꯃꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯍꯟꯗꯦ ꯂꯥꯟ ꯑꯁꯤꯒꯤ ꯃꯥꯡꯖꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯈꯜꯂꯒ ꯌꯦꯜꯂꯧꯃꯤꯁꯤꯡꯗꯤ ꯂꯥꯟ ꯑꯁꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯦꯒ꯭ꯔꯦꯁꯟ ꯑꯁꯤꯕꯨ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯂꯥꯜꯗꯤ ꯈꯨꯟꯅꯦꯛꯀꯤ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯧꯍꯟꯕꯅꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯆꯣꯛꯊꯕ ꯑꯃꯗꯤ ꯍꯟꯕ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯁꯛꯇꯤ ꯂꯩꯔꯕ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤꯗꯃꯛ ꯉꯝꯂꯤꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯆꯩꯅꯥ ꯑꯃꯗꯤ ꯇꯥꯏꯋꯥꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯛꯇꯤ ꯂꯩꯔꯕ ꯌꯨꯑꯦꯁꯅ ꯅꯥꯀꯜ ꯑꯃꯃꯝꯗ ꯇꯣꯡꯁꯤꯟꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯆꯠꯊꯍꯜꯂꯤ ꯑꯐ꯭ꯔꯤꯀꯥꯗ ꯑꯇꯥꯡꯕ ꯈꯥꯅꯤꯒꯤ ꯄꯣꯠ ꯃꯨꯟꯅꯅꯕ ꯏꯊꯤꯅꯤꯛ ꯃꯆꯥ ꯃꯆꯥ ꯀꯌꯥꯗ ꯏꯟꯁꯤꯟꯗꯨꯅ ꯂꯥꯟ ꯊꯣꯛꯍꯟꯅꯕ ꯌꯨꯑꯦꯁꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯥꯒ ꯌꯥꯅꯗꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯣꯛ ꯆꯤꯛꯅꯕ ꯍꯣꯠꯅꯕꯗ ꯕꯦꯂꯣꯆꯤꯁꯤꯡꯒꯤ ꯏꯍꯧꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯆꯠꯊꯔꯤꯕ ꯏꯊꯤꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯂꯩꯃꯤꯟꯅꯔꯤꯕ ꯏꯊꯤꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯆꯦꯠꯂꯕ ꯅꯨꯡꯁꯤ ꯆꯥꯅꯕ ꯂꯤꯄꯨꯟ ꯊꯨꯒꯥꯏꯅꯕ ꯑꯀꯛꯅꯕ ꯀꯥꯡꯂꯨꯞ ꯈꯔ ꯑꯁꯤꯗ ꯏꯟꯁꯤꯟꯗꯨꯅ ꯁꯥꯟꯇꯤ ꯂꯩꯍꯟꯗꯅꯕ ꯁꯤꯜꯂꯤ ꯃꯤꯌꯥꯝꯗ ꯀꯥꯡꯂꯨꯞꯀꯤ ꯂꯥꯜ ꯊꯣꯛꯅꯕ ꯏꯟꯁꯤꯜꯂꯤꯕ ꯃꯄꯥꯟ ꯊꯣꯡꯗꯅ ꯂꯥꯟ ꯈꯥꯝꯕ ꯁꯥꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯌꯦꯜꯂꯧꯃꯤ ꯃꯁꯦꯜ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯅꯕꯗ ꯄ꯭ꯔꯣꯛꯁꯤ ꯊꯦꯡꯅꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯖꯁꯇꯤꯁ ꯂꯩꯇꯅ ꯁꯥꯟꯇꯤ ꯂꯩꯔꯣꯏ ꯉꯥꯛꯄꯤꯕ ꯌꯥꯎꯗꯅ ꯖꯁꯇꯤꯁ ꯂꯩꯔꯣꯏ ꯂꯥꯜ ꯑꯁꯤꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯈꯛꯇꯅꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯊꯣꯛꯍꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯊꯦꯡꯅꯕꯅ ꯑꯆꯨꯝꯕ ꯂꯥꯟ ꯑꯣꯏꯒꯅꯤ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯔꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯈꯪꯗꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯊꯧꯑꯣꯏꯗꯕ ꯃꯥꯟꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯗ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ TSAꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ TSAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯔꯥꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯈ꯭ꯔꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯎꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯂꯣꯁꯤ ꯗꯤꯈꯣ ꯑꯃꯁꯨꯡ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯅꯤꯅꯁꯨ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯤꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯕꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯗꯧ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯗꯨꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯕꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯏꯁꯥ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯆꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯖꯦꯔꯤꯀꯦꯟ ꯕꯦꯔꯦꯜ ꯑꯃꯗꯤ ꯑꯇꯩ ꯄꯥꯇ꯭ꯔꯁꯤꯡ ꯄꯨꯔꯛꯇꯨꯅ ꯑꯣꯏꯜ ꯄꯝꯁꯤꯡꯗꯒꯤ ꯊꯥꯎ ꯂꯧꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ ꯏꯟꯗꯤꯌꯟ ꯀꯁꯇꯃꯔꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯗꯤꯖꯤꯇꯦꯜ ꯕꯨꯀꯤꯡ ꯃꯣꯗꯇ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯄꯦꯅꯤꯛ ꯕꯨꯀꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯣꯀꯤꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯗꯤꯖꯤꯇꯦꯜ ꯃꯣꯗꯇ ꯀꯟꯇꯦꯛ ꯇꯧꯔꯛꯀꯗꯕ ꯅꯝꯕꯔꯁꯤꯡꯗꯤ ꯃꯤꯁ ꯀꯣꯜ ꯕꯨꯀꯤꯡꯒꯤ ꯑꯣꯏꯅ 8454955555 SMS ꯕꯨꯀꯤꯡꯒꯤ ꯑꯣꯏꯅ ꯔꯤꯐꯤꯜ ꯇꯣꯜ ꯐ꯭ꯔꯤ ꯇꯧꯔꯒ
7718955555 ता थारकदबनी IVRS बुकिंग की ओइना 7718955555 ता कॉल तौरकदबनी Congo amadi yumlonaba Uganda da Ebola virus sandorakharaba tungda World Health Organization WHO na Global Health Emergency lauthokre Ebola gi case sahum hena thengnabaga loinana miyoi marifu nipan sikraba tungda WHO na malemgi lebak kudingmakta section thorang lokhatnaba khangankibani COVID-19 ga manaba mongda khudong thiningai oidaba maramna national border sing thingjinbagi mathau tade adum oinamak laichit asina malengi mafam kayada PAKSANNA sandorokpa yabagi phibamda leire social media platform X ta thadorokpa warol amada WHO na hai Congo gi konung kinsan sada laichit asigi confirm tawraba case ama thengnare laichit asigi epicenter oina launariba nongpok thangba Ituri province tagi kilometer lising ama rom lapa mafamda confirm tawraba case asi thengnakhibani thong asi yengluraga atenba matamgi manungda Ebola virus PAKSANNA malemgi lebak kudingmakta sandorokpa yabagi oithokpa lei Eastern Congo gi khwaidagi chawba city oiriba Goma da ngarang Ebola gi ahanba case ama confirm tawba ngamkhi anabu miyoi adu tokhaina naitom thamlaga phibam yengsinduna thamli miyoi amadagi atopa miyoi amada yamna laina launa Ebola virus PAKSANNA sandokpa tarabadi malemda kahena khudongtiba thorakpa yai khanbadagi WHO na Global Health Emergency lauthokibani South China ki Liuzhou district ta ngarang ayu ywa habagi thodok ama thokpada building tarahumdoi ningkai gibaga loinana miyoi ani sikre Richter scale da 5.2 gi changda kanna ywa hakiba aduda miyoi ama thiba kangkhidre thodok aduda maram oiraga miyoi lising kaya marum saphagada mafamda hongdok hanki China Earthquake Network Center gi report matung inna local gi matamda haukiba nongyai matung pung 12 minute kunmathoi taba matamda ywa habagi thodok adu thokibani Liuzhou Earthquake Relief Headquarters ki report matung inna mafam aduda leiba miyoi lising teret rom hena kudong thiba thoklamgadabadagi hongdok hanki thodok aduda building taharomdoi amang ata thokrabasu power water gas communication amasung maru oiba road way mari leinaba infrastructure singdi thoidokna amang ata thokide Mapan suba athoba singi ningsing numit thoram Manipur gi manung amasung mapanda chinglemna pangthokre haina lona thingkraba koiring na lusingba UNLF ki Central Committee ki Secretary of Publicity M Sakhenna thadokpa cherol amana hairi cherol asina hai leibaki kudongtiba awa ana taraba phibam asida ningsing numit asi miyam punna pangthok minnabagi kudong chadabana party gi GHQ District Committee Branch Committee sing External Affairs HQ Laksa External Affairs amadi UNLF ki Lanmi Singlup MPA gi GHQ Battalion amasung sub unit sing khaktada tongan ba thauba singi ningsing numit ki thoram asi pangthoki hari makhatana lekhidraba thauba singbu kai kumnaba utpa numit asigi mapung oiba thoramdi ima leba ki ningtamba hanjinnaba yeknaba singa lanthengnabada UNLF MPA gi thauna leina kathokpa gi awangba pidamda thawaina pontha pikraba athoba singbu ningsingduna ikai kumnaba utpa oina party amasung lanmigi unit singda ayu pung 5 dagi nungthil pung 5 phawba party gi phiral tangkhai singthaduna thamba minute ani tumina lepa athoba singi khubamda haikat leikat tamba thorongga mari leinana warol pathokpa amadi luchingba singna wangangba asina jingbana maru oiba thorom sing oikhi Chahi Nauribi Nupi Macha Ama Phamlal Lubagi Maralda Masagi Chahi Kuntramathoi Suraba Miyoi Ama Fast Track Special Court Number 2 Manipur gi Judge W Tonen Meitei Chahi Tarahumdoi Jailda Thabak Suhanduna Thambaga Loinana Lupa Lising Humbudra Fine Thinaba Khangankre Protection of Children from Sexual Offense Act Lisingani Taranithoi gi Section 4 Amadi IPC gi Section 366A gi makhada court na chairak asi pikhibani court na jail de sahi tarahumdoi thabak suanduna thamnaba chairak pikhraba miyoi adu nongdam awang lekai dagi pangambam chana jawba sing sahi kuntramathoi apokpa leikidraba pi ibomcha sing kawi kumja lising ani kungi April tarahumdoi da miyoi asina nupi macha ama namduna phamlanbagi thong chathakibani case asida state ki maikeida special public prosecutor Rakhi Golmaina lepki
कन्विक्सकी माइकैदगी एडवोकेट वाई थोइबसिंगना लेखी मे 13 कोर्ट मरा लेरे हाइना लाउथोक्रबा पांगंबम सनाजाउबगी सिंगी सेंटेंस हियरिंग वीडियो कॉन्फ्रेंस की खुथांगदा पांगथोखी Manipur state asida hauji Kanglup masilgi marakta charangnaba amadi tangdu leitaba leitribagi tangkak asida thado purup singbo thado oina masak khangbiyu kuki oina masak khangbiganu amadi thado amasung naga singgi marakta understanding ama puraknaba thado NP Manipurna appeal tawri TIM gi joint secretary Mangau thadona kuyek piduna thadorokpa chirol amada Englishingani kulumdoigi May 3 dagi haukiba ethnic violence asigi manungda thado community gi miyoi kayam thawai thakre kaya amana aki akang nangduna lairi thadau community gi identity da chamamnaba lairiba asina community asida risks oiba hingalakli kuki community amasung makhoi gi political agenda asida thadau sing asi kuki community gi manung chalhalli haiduna lana sandoktuna hojik fawba lairi TIM gi cherol asina makha taraduna hai kuki singi supremacy militant domination political ideology amasung pseudo nationalism asigi makada thadau singda namphu hapu sizinaduna namthaduna sahi kaya thambiri achumba dialogue amati confidence measure sing lokhatuna measure Meitei amasung thadau anigi marakta hojikti understanding purakpa ngamkhre maram asina community khudingmakna thadau amasung kuki anigi khenabasing masak khangbiduna thadau asi tonganba community amani kuki political organization sing natraga agenda singda allied tawde hari TIM ge cherol asina makhatan hai naga community singda goodwill appeal tawraduna misinformation natraga misunderstanding na maram oraga thadau community singda target tawbidanaba appeal tawri ikui kuidringaida thadau gi church leader ahum hatkibaga mari leinaba sing thadau community ama oiriba TIM ga tanaduna chamamnaba sing koknaba honaminasi haiki State asida anoba oina EKYC verification mandatory ohenduna LPG refill sing tawnabagi damak online protocol sing chananaba LPG agency singna honaringai cherek asida LPG domestic cylinder athanba amagi mamal asi khangwang wangkhalaktuna black market ta athanba cylinder amagi mamal asi rupa 2,400 ta tampaki district singda leinari pauche asina phangba paugi matung innadi black market ta athanba LPG cylinder gi maman wangkhalakliba asi miyamna hojik West Asia da United States amasung Israel ga loinana Iran da lan chathariba asida LPG amasung atai petroleum products sing awatpa leirakpa yai haina mipaineringai cherek asidani miyamna state asida ju LPG cylinder sing panic buying tawduna hena lesinaba honaduna leiri All Manipur Excise Employee Welfare Association na Revised Pay ROP 2013 athuba matamda thabakta pangthokadabani haiba yauna tongan demand kaya taladuna ngarangdagi ceasefire strike ki khongjang changsinba haukhre Imphal West ki lamfelda leiba department asigi office mamangda chathakiba khongjang aduga mari leinana All Manipur Excise Employees Welfare Association ke president Khulak Kondun Maringna phongdokhibada Excise department asi uniform department ama oijarabasu uniform service ki phangpham thokpa talabsing ngasi phawba phangdana leiri ROP 2013 ngasi phawba implement tawdri department asigi apunba personnel chartered ka taruk leigadabada sumnatagi personnel chama 38 khaktamak leiri staff ki awatpa leiriba sing asi menkhatnaba lengakta kayarak hanna hajarabasu ngasi phawbada thabakta onthoktre pung kunmari duty tawduna leiriba personnel singda ration money amasung 13 month pay pidaba asigi matakta duty pangthokpa matamda sijinnanaba matik chaba communication equipment amasung gari piu haibasi yamna maram chaba demand amani hariba demand sing asi yauna department asigi mathau tariba kayagi matangda English ngani 17 dagi hauna ngakpigani English ngani 18 dagi hauna taknaduna lakhibani demand asiga mari leinana finance commissioner na association asida pirakhiba thajabasing aduna tangka kayada khongjang changsingani haina tawramba kaya ama yaithoktuna lakhibani adubu ngasi pawbada thajabasing adu thabakta onthoroktabadagi ceasefire strike ki khongjang asi changsinkhibani khongjang asi ki matangda lengaki maikeidagi positive oiba response lakani haibagi thajaba lei adum oinamak demand sing asi thabakta onthoktaba tarabadi hena kanba khongjang changsinlagani haina phongdorakhi
May 18 Kuki Singna Tallakhre Naga civilian taruk hauzik phawba mafam khangdana lairiba asigi matangda KNF chenahalakpa asi yumpham yaudi haina lup asina thadorokpa chirol amana hairi chirol asina makata na hai thodok adugi matangda lup asibu chenahanaba social media da viral oirakiba post adu AI generate propaganda ni amasung miyambu lana lamjingnaba honabani haiba propaganda adu chummi lali khangdaba mongda lanai miyoi kharana community singi marakta hena chamamnaba pokhatnaba amasung tokai tokaiba tahanabagi honaba thong amani haina moral sirakni Narol da chingleba kotlaga toren torban semjenbaga mari leinahanba yaroi hauzik leima chingdagi chingleba kotpagi thabak chathariba chungya yaroi haina Khatrigau nupi lamjing lubgi president longjam daimentina phongdokre hiramasiga mari leinana thambal khong ima kaitel da pangthokiba paugi mifam amada daimentina makhata na haikibada haukiba me 15 da Khatrigau gi nupi lamjing lubna leima ching kannaba changsingiba khongjang miyoi karana turen torban semjenba amadi thingba oina puthokduna lana uhannaba honakiba thong adu laibak thibani thodok aduga mari leinana ngasi thambangkol ima kaitelda miyamgi oiba mifam ama pangthoktuna tongan ba warep kaya laure warep sing adudi mifamna lup asina ching kannaba CM da haijakibagi matungina khudakta ching kokpa lebanabagi damak laingakpu thagatpa phongdorokli ching kansi haiba khongjangga turen torban ga mari leinahalakpa administrative committee amasung club ki member singchu ching kanbagi khongjangda saruk yahanba ching kanbagi khongjangda kanagumba amatana political gi oiba kudung chaba lawhandaba Khatrigau kendra gi tongan na leiriba turen torban ching kaiba mafam ching water resource department ga tanaraga athubada semjanba haibana chingba warep singsu yauri Maka tarakpa aruiba pauda haukiba April gi tang taruk amasung taret ki lonaba ahing nongyai matung pung ama khara helakpada Bishnupur district ki Moirang police station ki manung channa leiba tronglaubi awang lekaida Kuki militant singna bom kapsinduna angang ani hatkiba amasung thodok adugi matung tarakpada CRPF na micham ahum kaptuna hatkiba thodok sing adugi justice phangalu haina uripok khaidem lekaidagi Jennifer khaidemna chidriba fawba chara henbagi khongjang changchilakibadu mahaki haksangi phibam yauna leibak miyam amasung lengakna karimata khangbidaba asina maram oiraga uripok apunba lup amasung uripok apunba nupi lup anina convince tawraba matungda ngarangdagi handok hankhre hiramasiga mari leinana uripok apunba luki general secretary Samom Dhurbana phongdokkibada tronglaubi mihatki matangda lengaki maikitigi justice phangannaba honabada thawong kaya asidagi pendaba phongdokladuna amasung mihatsing asigi justice phanggadabani haina Jennifer Khaidemna sidriba phawba chara henbagi khongjang asi changsilakibani khongjang asigi manung channa pulisna phagatuna Rims hospital da thamduna treatment chatharabasu karimata chawthau haiba yadana lakhibani adubu Jennifer Khaidem asi pikliba macha ani leibaga loinana diabetes patient amasuni mahaki hojik oiriba health ki pibum asigi matangda doctor ga kupna khanabada khudong thiningai oiba pibumda lakpa masana masabu sijanabagi lambi romda lakpa aduga lengak asina su karimata tabidaba amasung ubidabagi damakta masagi anabagi khallaga hariba chara henbagi khongjang asi handok hankhibani